Chief Minister Yumnam Khemchand Ngasi Numidang Wairam New Delhi da Union Home Minister Amit Shah ga Ounagadouri Delhi dagi fangba pau gi matung inna Amit Shah unabadu da BJP gi Central Leaders singna observer oina hapkiba hauzik na BJP gi National General Secretary Tarun Chok amadi Northeast Coordinator Sambit Patra yauraba yai haina panari anoba lenga ka sigi oinadi Union Home Minister Ounagadouri ba si khwaidagi maruoiba thorang amani mahaka wari sanaraba matungda hauzik hangduna leiriba Minister Taret ki famasi mention gani amasung pithokna leiriba portfolio singsu amuktada pulap pithokadoribani masigi sumatakta state asigi law and order gi matangda Chief Minister ga tokhaina wari sanaraba yabagi oithokpasu leiri Chief Minister mahaki atienba Delhi khongsadasi hayeng loisilaga hangsit oina Imphal da thunglaragadra natraga ngasi loisilaga hayeng Imphal da lakadra haibagi sab sabadi khangbangamdre Nakalamaromda Minister Expansion gi matam naksilakpaga loinana kana Minister hapkadake haibase Manipur miyamna yamna khangningna ngainariba paw ama oiri makoina wakalna sagalaga launarakpa pawgi matung inna hana Minister amuk fawba oikidriba MLA singda miyeng thamlaga Minister hapkani haibasini marakasida Churachandpur maikaida Minister ani piraba yabagi oithokpasu lei makoi ani du kana oigadoribano haiba khangdragasu tipaimuk esigi MLA ngursanglur sanate natraka CC Purgi MLA LM Khautegi mingsu panari